Lakhipuronline na putok saba January gitang tara mga nongmaizing numit ki Khomjinba Pao tabirasi. Ahanbada maroi pa Pao. School kun marina sarug yaduna ahum suba Inter-School Sports Meet 2023 haudokre. Lakliba nongmaizing da pangthok kadoriba Assam gi LP thaki mahiroi singi wahang pakhum hendana bagi ngasi form pisin bagi aroi panimit ni. Mitei meyaki diploma course Kasar Joypur da su haudokre. Laing tau sanamai thawal kanglupna kasar nungphau da khana nei nakhre nauna saga doriba sanamai kiyongi mafam su yengsinkre ambana silangduna nini chupna pangthokadaba badminton tournament kasar bina kandida haudokre purup amagi nat amasung puari khangdragadi miyamangda lana ngangdaba phai haina sikona hairi Loyalam Public Library Wangjing Thobal District Manipur na sinduna lairik phongkhre manalan thokre amasung Jiribam dasu driver day ki thauram pangthokduna laikhidraba driver sing da ikai khumna jakre Haujik mapungoi ba pau tabirase School Sports Promotion Committee na silangduna numit nini chupna chathagadaba ahum suba Inter School Sports Meet 2023 Earl Higher Secondary School Lakhipur Kasargi sanabungda ngarang haudokre haudokpagi thoramda Puris Saba Manithon Retired Major Rajdik Bola President Lakhipur DSA Joy Christina Ngamlai Assistant Commissioner Mineral Kantidas Chairman Lakhipur Municipal Board Mithu Acharji Indoor Secretary Lakhipur DSA Hussein Ahmad Loskar DSO in charge Jogendra Singha Project Director Purnendu Das Joint Secretary Krira Bharati Debabrata Pal General Secretary Lakhipur DSA Irom Gauramani Retired Inspector AP na mathang sidna Mifam mapu athoiba mithung amadi ikai khomnasaba mithung sing oina daiste phamki sanabung asida athletics fencing sepak takraw taekwondo thangta amadi boxing na chingba sanaki aduga tolenkun futsal ground kasarda football amadi M Dep Singh Memorial Academy Binakandi Part 2 dana badminton sanaki ahanba numitta school kunmari gi punna sanaroi chatruk henbana saru yakhi Assam da Manipuri medium school sing pagalana bagi pantamda lakliba January gitang kunithoi nongmaizing numita pangthokadoriba lower primary thaki mari suba madi manga suba class ki mahiroi singi oiba wahang pakhum hendana bagi thorom asiga mari lenana lamdam asigi apunba Manipuri medium school kuntra humdoi gi mahiroi yangkhai mathoi gi ming pisilakre January gitang tara manga ngasi nungtil pung ahum phawpada form pisin ba yagani hairi Saruk yagadoriba mahiroi singna lakpa matamda school gi uniform setpinaba amadi numida sigi ayuki pung nipan makhai gi mamangda ibudau thongnang Lakhipur khuman gi lampakta thungbiranaba loinana team khudingmakna team leader ama khanbiraknaba head teacher singi maphamda khangalakli thoramasida LP ki oja khudingmakna saruk yabiduna mahiroi singbu pugning thogat piranaba Manipuri Language Protection Coordination Committee MLPCC amadi All Assam Manipuri Students Union amsu gi maike tegi fongdoragli Manipuri Youths Front of Assam Maipa amadi Mitei Irol Iek Loina Silon Apun Malup Milal na punna sinduna chatharakliba Mitei Mayek Diploma Course ngarang thangjanumita Kasargi Joypurda haudokre haudokpagi thoramda Maipa gi President Thangjam Brojen Milal gi Organization Secretary Sagolsem Binanta Maipa gi Advisor Saram Herazit Rehan Uddin Chingba sarukjaki
Nungairaba paujel Anauba chahina lakpaga iroinana Ingudam shopping complex Khomjing Lekaina Adom gidamak yamnamak tomthin oiraba potlam kaya puduna lakchari Yumda changdaba yadraba potlam kaya gift item kaya loinana fancy item sing angangi sananaba potlam sing amadi adom hek ubada pamgadaba smart gadget kaya ma ahongba mamalda phanganjaragani nauna dukan hangba singidamak wholesale gi mamalda pinanabagi kudong sabasu thamjari ngasimak lengsin biragu Ingudam shopping complex Khomjing Lekai Kasar Assam WhatsApp number 94351-76126 natraga 7896-171-841 number asida pau phone birago Kasar gi Singirbon High School da school asigi alumni association gi mipamama association asigi chairman Usam Chauba amadi Diamond Jubilee Celebration Committee gi co-chairman Ingudam Minor na mipama poiduna pangthokre Haukiba January gi tang 13 da phamkiba mipama sina lakliba February gi tang 19 da school asigi foundation day pangthokna na balepna khre loinana hairiba numida sida ningsing chepong amasu puthokna bawarep nakhi Laing thau sana mahi thaugal kanglup mayai loisang imphal gi thomi singi kanglup asigi masaloisang ama oiriba jiri masaloisang loinana Kasar masaloisang nungphauda kanglup asigi luplakpa RK Osoki sangaida achoba chakle namaka loinana laing thau sana mahi thaugal kanglup asigi mayai loisang amadi masaloisang gi luching purel ningthaujam ningthemjau maiteina mayai tangbal lauduna khananainabagi mipamama ngarang thangje numitta pangthokre matungda nungphauda nongna sagadoriba sanamahi kiyonggi mapamsu yengsinki ngasi January gi tang 15 da jiri masaloisangda anisuba mifam pangthokani panbayai mayai loisangi lining loi 13 na jiri kasar gi damak haukiba January gi tang 13 da imphal thadorokibani Laidum sanamahina All Assam Manipuri Badminton Association Ambana Silangduna Lakhipur Binakandi Part 2 da laiba M Dep Singh Memorial Academy gi sanabungda January gi tang 13 amadi 15 numit nini chumna pangthokadaba badminton tournament ki first season January gi tang 13 ngarang thangse numit nungthil pungmanga makhai taba matamda Amba gi president retired major Purisaba Manidhon Potharaba SCS officer Arambam Nandababu Amadi Assam University Silchar gi Linguistic Department ki HOD Professor Khumujam Dhirena Chinglemna haudokre Tournament asigi haudokpagi thoramda Binakandi Part 2 gi GP President Sarangthem Helen Babu Amadi BJP Binakandi Bandal gi President Maisnam Bidapati Sarugyakhi Tournament asida Barak Tampak amadi Jiribam yauna atopa mafam kayadagi Sanaroi Humpuna Sarugyakhi Panbayai category mari thokna sanariba tournament asida under 15 boys single veteran double amadi girls open double yauri winner da seloina lupa lising home aduga runners up da seloina lupa lising ani loinana men's open doubles ki winner da seloina lupa lising manga amadi runners up da seloina lupa lising home gi mana piragani haina ambagi information amadi publicity secretary Raju Khumujamna Lakhipur online da khangalakle Kanglei khunai gi sitharuraba lol inat amati lining na chingba hingat hiu kankhat han bai basi kanglei chai khoi gi mang da taraba tangai fadraba tawpham thokpai thodangni kanglei cha singna aikhoi mitei ni aikhoi isagi iek lining inat ki oiba thoram pareng suna leijai aduna aikhoi gi hanagi lichatta ningtamna haugot kankhat ngamnanaba honajabagi aikhoi gi haklei haibasi ningsingbaga loinana mikap thoktuna lamgi sanna machi sanganingmagi thawong thadokpagi matam oire haina South East Asia Cultural Organization Sikogi Secretary Publicity Thangjam Inauchana Thadorok Pacherolamada Phongdorakli
ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯋꯥꯔꯤ ꯁꯤꯡꯕꯨꯟꯒꯤ ꯀꯨꯞꯊꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯀꯪꯂꯩ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯒꯅꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯕꯨ ꯃꯈꯥ ꯇꯥꯅ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯟꯗꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯍꯜꯂꯝꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏꯒ ꯃꯍꯥꯚꯥꯔꯠꯀꯤ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯒ ꯂꯣꯜ ꯃꯥꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯔꯣꯜꯗ ꯍꯧꯖꯤꯛ ꯀꯧꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯂꯒ ꯃꯍꯥꯚꯥꯔꯠꯀꯤ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤ ꯑꯁꯣꯝꯗ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯄꯗ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯊꯤꯝꯗ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯀꯣꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯍꯥꯎꯒ꯭ꯔꯝ ꯄꯥꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯣꯌꯥꯂꯝ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯋꯥꯡꯖꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠ ꯏꯝꯐꯥꯜꯗ ꯁꯔꯠ ꯁꯂꯥꯝꯅ ꯏꯕ ꯋꯥꯔꯤ ꯃꯆꯥ 13ꯒꯤ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯔꯩ ꯐꯣꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯑꯏꯕ ꯃꯩ ꯚꯒꯠꯅ ꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯄꯥꯏꯕ ꯇꯥꯡꯒꯣꯏꯗ ꯃꯅꯥ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯃꯅꯥ ꯑꯗꯨꯗ ꯁꯥꯏꯇꯦꯁꯟ ꯁꯣꯜ ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯌꯥꯎꯔꯤ ꯊꯧꯔꯝꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯟꯚꯦꯅꯔ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯆꯤꯞ ꯒꯦꯁꯠ ꯔꯤꯇꯥꯌꯔ ꯗꯤ ꯑꯥꯏ ꯑꯣꯐ ꯁ꯭ꯀꯨꯜꯁ वाई इंदिराना प्रेसिडेंट अमसुंग मणिपुरी साहित्य परिषद थौबाल मसागी प्रेसिडेंट एम राजेंद्रना गेस्ट ऑफ ऑनर ओइना सरुक याखी लाइरिक की मरमदा डीएम यूनिवर्सिटी की प्रोफेसर शरद चंद्र लोंगजम्बना वांगांखी सकनाइरबा अयिबा सिंह डॉक्टर थोकचोम चंद्र डॉक्टर राजकुमार गुणचंद्र अजित कुमार शर्मा मुतुम उपेंद्र लाइस्रम मेमोना चिंगबा सरुक याखी हाइरे 69 सुबह ड्राइवर्स डे की थौरम जिरीबाम की हिलगार्ड कम्युनिटी हॉलदा ऑल जिरीबाम रोड ट्रांसपोर्ट ड्राइवर्स यूनियन जिरीबाम न सिंधुना ngarang पांगथोखरे लोइनाना लेकिद्रबा ड्राइवर सिंगी मफमदा ngamjaba हिकट लेकत तमदुना इकाई खुमनजबा फोंगदोखरे थौरमदा मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड की चेयरपर्सन के शरद कुमार सिंह ऑल जिरीबाम रोड ट्रांसपोर्ट ड्राइवर यूनियन जिरीबाम की प्रेसिडेंट एम तोमबाबू एडवाइजर डॉक्टर एच जॉय कुमार सिंह एडवाइजर सी एच मुक्ता सिंह अमदी ऑडिटर एन लखी कुमार सिंह चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याखी लेकिद्रबा ड्राइवर सिंह इमुंग मनुंग सिंहदा ऑल जिरीबाम रोड ट्रांसपोर्ट ड्राइवर यूनियन जिरीबामना ngamjaba chamlaba kudol pot kusinakhi चीफ गेस्ट की वारोल पीरदुना के शरद कुमार सिंह अखोइना ड्राइवर सिंहबु कांगलुप की खेनब थमदना मतम चुपदा इकाई खुमनफम थोगी हाइखी महागना मखा तारदुना ड्राइवर की इमुंग मनुंगी मियोय सिंहदा महागना पांगबा यापा मतिंग पांगनी सो हाइखी मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड की साइट की ड्राइवर से की फैमिली का पीबी आपा फैमिली ऑफ द पीबी आपा मैक्सिमम हेल्प एक डोनर का मतलब भाव को उन्होंने लिखा है मतलब जब का नेना लिस्टम से भी लेकर प्रिपेयर कर देगा अखंड ना और ममता आई से अपने घरों में बात तो यार प्रोग्राम सर्वर डोनर की हजारों लाखों तांग की मतुंगा तांग कुंची मतुंगा ini teman lagi ya मतलब कि डोनर जिरीबाम हायर सेकेंडरी स्कूल की सानाबुंगदा ऑल जिरीबाम स्पोर्ट्स एसोसिएशन ना सिलांगदुना चथरकलिबा थोकचम राधामनी फर्स्ट डिवीजन फुटबॉल लीग टूर्नामेंट 2023 की ngarang sanakhiba मैचदा अपिबा मतमगी मनुंगदा इचेल क्लबना केएससी बु पांजल मरी अनि दमाइथि हनख्रे मैच असिदा केएस नीलकमल सिंह अजिस हाइदर सत्संग अमसुंग पांचांगना मथंगसिना सेंटर रेफरी असिस्टेंट रेफरी अमसुंग फोर्थ रेफरी की थौदांग पुखी मथंगी मैच हयेंग जनवरी की तंग 13 कागालुंग एफसी अमदी पीएफसी टीम अनि सानरगनी अरोइबदा मरुइबा पाव अमुखन्ना स्कूल कुनमरीना सरुक यादुना अहुमसुबा इंटर स्कूल स्पोर्ट्स मीट 2023 हौदोखरे लाकलिबा नोंमाइजिंगदा पांगथोकदोरिबा आसाम की एलपी थाकी महिरोय सिंगी वहांग पाखुम हेंदानबगी ngasi फॉर्म पिसिनबगी अरोइबा निमितनी मितै मेक की डिप्लोमा कोर्स कासार जयपुर दसु हौदोखरे लाइंगथौ सनामै थौगल कांगलुपना कासार नुंगफौदा खना नैनखरे नौना सागादोरिबा सनामै कियोंगी मफमसु येंसिनखरे
Ambana silangduna nini chupna pangthokadaba badminton tournament kasar bina kandida hodokre. Purup amagi nat amasung puari khangdragadi miyamangda lana ngangdaba phai haina sikona hairi. Loyalam Public Library Wangjing Thobal District Manipur na sinduna lairik phongkhre manalan thokre amasung jiribam dasu driver day ki thoram pangthokduna laikhidraba driver singda ikai khumna jakre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.